ngasi ayuk phone ki ba toan toan ma se phone sing digi maroi ba e pausing khongo charakana Manipur top channel digi mayam da share tawjagi ahan ba maroi ba paw amo oina la khacharaga hard copy oina file to ba yargani Manipur High Court yauna state asida lairiba court singda anauba casing file to ba application document amadi affidavit na singbasing thajinbada hard copy oina thajinba yankhre High Court asigi Register General A Goneshwar Sharma thokiba notification asigi matungina say asigi January 13 da COVID-19 ga mari lainana thokiba court ki sana kangun singadu tha asigi 18 phawba sanagani adubu state asida COVID-19 gi phibam yai pharagliba asigi yenglaga court singda anauba case file toba application thajinba amadi document singbasing hard copy on thajinba yare adumapu hard copy oina thajiliba document sing adu hanagum adumak email gi khutangda court sing asida soft copy su thajingadabani hairi atopa pawamana disqualified tawphon thoklaba MLA taragani thoi kan khattuna party amada khudong saba pire congress disqualified tawphon thoklaba MLA taragani thoi gi mathakta lokhot pham thokpa thabak lokhot pagi mahota matam theng thanduna makhoibu kan khattuna akaknaba political party amada laingak paibagi khudong saba piduna leire haina congress na maming di pandana miyo amada yamna kanna moral sirei amaromdana Manipur gi issue da mateng pangani Rahul Gandhi parliamentary secretary oiruba MLA taragani to disqualified ta honana bigi matangna election commission of India ECI digi asengba khangdoknaba Delhi da kem tawduna leiriba Manipur gi congress MLA singna AICC gi luchingba Rahul Gandhi unaduna wari sanakhre Congress Legislature Party gi luchingbusu oiriba hanagi Minister O Ibobina luchingduna Rahul Gandhi unabaduda Manipur Pradesh Congress Committee gi President Govidas Konthaujam Senior Congress Leader Gekhangam amasum party asigi atai MLA sing saruyakhi Delhi da leiriba MLA sing adu unanaba Rahul Gandhi na kaurakpa matungina ngasi nungthul pung 3 rom tabada unakhibani sawrakna pungkhai amahirom Manipur gi hauzik oiriba political gi oiba phibam gi batangna wakhanaki hairi Pawasin hai Rahul Gandhi na unabaduda Congress Party gi demand ama oiriba parliamentary secretary oiruraba MLA taragani thoibu disqualified tawnabigi wafam asigi matangna wari sanaki hairi loinana issue asi thengnaba matamda MPCC mathanta thadokloi AICC na achumbagi damak chapsana thengnaduna Mairong Yagani habiki thazaba piraki hairi Rahul Gandhi na maki Twitter account ra Office of Profit case ka mari lenina Manipur gi MLA taragani thoi kumja inglisingani taragani panda disqualified toramba yarabani hauji election commission of Indian Manipur gi governor da masigi thaba asi paikhatnaba khangan khrabasu thabak amata lakhotana thamli haina phongdoki heba pawmusu makhatari atopa pauksi amandana asuna phongli ECI ne MLA taragani thoi disqualified tawpa maram sade haina lauri election commission na office of profit ki case mayu nariba BJP gi MLA taragani thoi disqualified tawpa maram sade haina lauri haiba wafam ama Manipur gi mapana phongba digital media di print ki report amana phongdokli office of profit ka mari lainaba law matungina MP amadi MLA sing lenga ki pham amata paiba yade adubo Manipur gi oinadi sahi taragi mamangna pass tawkiba law anigi matungina parliamentary secretary pham paiba da thoidona akaiba leite haidi the Manipur parliamentary secretary appointment salary and allowance and miscellaneous provisions act 2012 amasum the Manipur parliamentary appointment salary and allowance and miscellaneous provision Repealing Act 2018 ki makhada MLA taragani thoina parliamentary secretary pham paikibani mamang saigi September 13 ta High Court of Manipur da hairiba act anima constitution ki mayokta leiba maramna sanadre haina laktokhraba matungda haujikti act anima makhata na sanakhidre High Court ki wayal matung tarakpada Congress Party na parliamentary secretary pham pairamba BJP gi MLA taragani thoi disqualified tawnaba governor Dr. Najma Heptullah da takshinkhi Haukiba October thada governor na hiram asiga mari lainana election commission gi mot laukibani the print gi report na hai haukiba January thada election commission na governor Dr. Najma Heptullah da aiba sirul ama thaduna akhanaba ek ani sanaringeda parliamentary secretary oikiba maramna MLA taragani thoimak disqualified tawbugi maram sade haiba mot pirakhi
Governor hiram asigi matang aroiba wafam ama lauktorakpa yai haina thajanari hainasu atopa pauksi amada maroiba pau ama oina faunari. COVID-19 laisat matung nauna school college ang hangdoktuna mahiroi-sing lairik laisu tambiba haukraba paubada oja-sing amasung staff-sing school karaktabasinggi matakta akan ba action lakonanaba mari lainabasing da Education Minister Sorakhabam Rajan yathang pikre haba pausu faunari atopa pawamana phadok nanthokwan khiba ayo court puthorakre mayai kaba chinjak lalon bani haina police custody launanaba court puthorakhiba phadok ama nanthokwan khibaga mari lainana Lamphel Police Station na FIR ama lakhotuna case adugi ayo Phuraga court puthorakre phadok nanthokwan khibadu lautuna bani haina maral siriba pharaba ayo adugi maming S Suraj Kumar kawi mak makhatana wang pang tonaba police custody da rima lautakre haina pawsna makhatari FIR case number 21 of 2021 IPS under section 21 NDNPS ki makada Palel manakta leiba Mauloi village tagi Mong Haukip sa yang kay ganipan apok gaming Lithium Haukip police custody digi siyan kre haiduna Lamphel police station report taraki Mong Haukip hairiba accused asi Impal police station gi custody digi women police station na punaba Rose Yang Thong sa inifugani toy kauba Senapati district tagi miyo asiga loinana ayo asina puthokibani hairiba Rose Yang Thong asi Mong Haukip ka case amatada Paminaraga police custody lairakibani makoi joint interrogation cell makhatana wang pahngnabagidama SI Rocky Laishram amasum women police constable P Hemolataga loinana IOS Suraj Kanta da khusina khibani pawsina makhatana hai SI Suraj Kumar gi private ki gari amada SI Rocky Laishram amasum women police constable Hemolataga loinana accusing adu women police station gi mayada puraklaga gari thamki accused oiriba Mong Haukipna mahak puk yamna lamle herakpadigi Scorpio adugi manungda mak phamalamlaga sananaba potlam khara lainanaba makhoi ani chatki aduga atopa amana police station manungda sangki asapol lairaga halakpada accused adu gari da lairamkide thawdo asi atamnana laktunaba amani haina laudaba ngamde haina moral sidi marak thana Supreme Court ki oba rang tang ma'am du share tujage Masa yanaduna lainaba nupa nupigi yumban bagi aronba mari rep sing phamthokte Supreme Court karigumba nupa mana nupi ama bu luhungani haibagi wasak nganaduna matam sangna nupa nupigi mari lainabadi namduna phamlanaba rep sing phamthokte haina Supreme Court na ningthokaba numita phongdokre Chief Justice S.A. Bobde Justice A.S. Bopana amasum B. Rama Subramniamna saba bench aman haiki luhongani haijinaduna wasakpadi lali nupi singnasu luhongani haiduna wasak lamlaga tokthokpa tawpham thokte adubu matam sangla laiminaraga masa yanana nupa nupi gi mari lainabadi rep singpham thokte case asi call center gi employees anina makhoiga sahi manga mari lainaramba nupa amana atopa nupi amaga luhong thokraba matungda luhongani haiduna wasak sinaraga nupa nupi gi mari lainahanbire haina wakalakpaga mari lainabani nupa adugi damakta left kiba advocate biba datana phungdokhi mapung marai pharaba nupa ga nupi ga masa yanaduna matam sangna nupa nupi gi mari lainababu repni haina moral siduna nupa adu phaba tarabadi madu phajaba thawang oiroi adubu wakaliba nupi adugi advocate Aditya Basisa na haiki nupa aduna nupi aduga matai manao oina miyam khangna laisang amada luhongduna laibinarabani adubu thina phubibaga loinana paisa phawba lauthok pikhrabani bench aduna nupa adu sayol nipal phawba phaba punba yaroi hena protection pikre loinana wayel sathaba yanaba rape ki charge tarokli basiga mari lainaba khudam sangdam sing puthokpa ngamnaba honagadabani masi trial court asidagi discharge tonabagi damakta honajaba yamna phajaba case ni haba observation pibaga loinana nupa nupigi petition dispose toki haukiba English ngani taraga nipana Supreme Court na mathang pikiba judgment anida nupi amana masana yanaba matam sangna nupa nupigi mari lainaramlabadi madu repni haiba lugani haina phungdokpa laikhrabani Shiva Shankar versus Karnataka gi case Supreme Court na April 3 English ngani taraga nipana haiki madudi sahi nipal supna
masa masa yanaraga nupa nupi gi mari lainaraba matungda rep tawbire haibagi thangalakpa wakat lawba lugani marak thana to papaw mana school ka khiba nupi masa ahum mangkhre Uttar Pradesh ki Shahjahanpur district makhoi gi school da pangthokadaba thauram amagi oiba oiramba yaba sen amasum phirol sing pukhiba ama yawn school gi damuk mayum sakhiba nupi masa ahum thiba khangdana mangkhre haina ngasi police na phungdokre nupi masa sing adugi manungdagi anidi ngasai sei taraga manga sure aduga amana sei tara sukre hiramasi yengsinanaba team ahum semle haina Superintendent of Police S Anandana haiki nupi masa ahum adu tongan bat lekai singdagi ni adubu school amata tatami makhoi gi manungdagi amadi lupa lising aniga songa pukhi atopa amana lising aniga satret amasum phirol sing pukhi haina police officer Pravin Kumar na pawgi agency da haiki nupi masa singadugi manungdagi amana mahaki imungi miyoi singda school da pangthokadaba thoram ama leiba maramna mahakna phirol sing pubani haiki haina police na phungdokhi nupi masa singaduda mayumda halakhidabadagi hiramadu ngarang ningthokabagi numidangna police ta pirakhibani haina Mr. Kumar na haiki heba pawmusu phunakhi ten takna atopa maruiba pawamana mihat pa dandi piyo haina satakhiba wakat mifam thugaina bo hotna roba police miyamna tanakhare haukiba February 18 ki numidang pung 13 makhairom taba matamda kakwada leiba singjamai police station gi manung sanba awang naurem laikai sofa lerakhi pena khongbam parengda leidiba RK Casper Seitaragani pan apokpa leikhidraba RK dana sanabu nongmaina kaptuna hatkiba amadi leikhidraba Casper gi apokpi yauna miyoi taretpu asu opan nanghanbada senari basing matik sabada ni pigadabani haina ngasi awang naurem laikai sofa lerakhi pena khongbam pareng community hall GSina sinduna miyam gi oiba wakat mifam amasatakre wakat mifam adubu thugaina bo hona ruba police khutpu miyam hopsinduna tanakhre heba pawmusu phonari atopa paw khranamu mabok layeng naba pukhalakpa nupa masa ani thiba khangdre Porompat ki Jenims Hospital mabok layeng ba pukhalakhiba pikliba sei tara mari taragani thogi nupa masa ani hospital dagi mapa thirugani haiduna thokraga thiba khangkhidre hairi nupa masa ani adugi mamingna sana sabam nawboi sei taragani thoi amadi manaw nupa nawsa sei tara makhoi gi apokpugi mamingna S Dinesh kawi makhoi wangu nawda khongda leibani hairi ngasi numidang pung 3 makhairom taba matamda nupa masa ani edu makhoi gi apokpa mapa thirugani haiduna hospital dagi thokhibadagi hauju phawba thiba khangdana leiri thaudo asigi matangna Porompat police na tongan mari lenaba singna paw piduna thiba humba chathari adubu chapchana angang ani adubu phangbagi paw leitri su hairi atopa pawamana nupi ama tamthia Phuraga Hundoklamle Kangpokpi district ki manungsanba IT road ki Sawang singda ahal oirabi nupi ama masak khangdaba miyoi khrana tamthina phuraba matungda lokhada intharambadagi manak nakpada leiba miyoi singna thengnaduna puraklaga Imphal Rims Hospital pukatuna laikanakhre ngasi numidang pung 9 makhairom tarakpada matamda IT road ki Sawang singi nakalda wakhal tadana lairambadagi Rims Hospital laikanaribi nupi adugi maming Patiamya sai kundraga manga kawi ma Kangpokpi district laibani ma ki kok amadi khut yauna masa pumba dakpham mayam ama lairami haujuk phawba ma wakhal tadana Rims Hospital gi casualty ward laikanari thagdo asigi matangna Rims Hospital gi police package ki kangbuna Kangpokpi police station mari lenabi imungi miyoi singda paw pibinaba khangan khre hairiba pawmusa phunari atopa pawamana MU campus ta mai sakpada pakhana khre Kanjipur leiba Manipur University ki campus ta ngasi numiyungba matamda khanghaudana amot akai thamba mafamdagi mai salaktuna campus manungda hauba napi singna amadi una sing mai sakhalakpadagi miyamna pakhana khre mai sakhalakpa aduda MU gi campus ta leiba quarter sing amadi office sing samnaduna salakadra haina pakhatpadagi khudakta Imphal gi fire service ta paw piduna khanki mafam aduda fire service ki kangbu khudakta laktuna MU gi campus manungda mai pak sana saklamba adu ising kapsinduna kanmangamkhi fire service ki official amana phongdorakpada haujik asi nungsit awan thamatam oibana unawana sing amadi napi na singba kangma maramna maihau langpok thoktanaba miyamna section binaba phongdorakli loinana angang singnasu maikhet paiduna sanahandana bakhangalakli heba pawmusu phonakhi makasa tharak poina topa mapalam goiba pawamana masa khangdaba miyoi khrana truck driver ama phuduna halamle Tripura gi manung sanba
Dalai district masak khangdaba miyoi khirana masai sai yankhaiga mari rom suraba truck driver am phuduna halamle haiduna Tripura police ki mekedi gi phungdorakli police na makata na phungdorakibida driver aduna truck aduna sana thana ba potlam sing puduna Assamdagi Agartala tamna lakiba lambida masak khangdaba miyoi sing aduna khamlaga mak phuduna hakib oiramba yai haina police ki mekedi gi phungdorakli thaudu aduna laikhidraba truck driver adugi maming Tripura gi nongpok thangba sarukta leiba Dalai district leiba Ambasadagi Pradip Devnath ko miyoi amani haiba khangma ngamkhre thaudu aduga mari leinana miyoi ama phaba ngamkhre haina SP Law and Order Arindap Natna phungdorakhibaga loinana mahakpu wahangpong sathanabagi damak mari leinaba court puthoklaba matung numit mari ni rima lokthakre haidi haujungmaki oinadi pharaba miyoi adugi matungina driver hatpagi thaudokta miyoi mari amasu senai haidi Makhoi mangana truck adubu khamlaba matung laikhidraba Devnathagi lupa lising nifu lauraba matung ahenba senpham pinaba demand tawrubada Devnathna nanthokuna senaba hotnabadagi pharaga phukibani maduda laibak thiba thangdo adu thokibani haiba pawmasu ngaji phongkibase phongsinda phonari and thank you